Zat army su lok thok piro aduga BSF su lok thok piro makhoi sina akhoi si isu ko dore ba tanaraga nupi ni khangdre angang ni khangdre khungak ba sing ju ayung nung ting khangde moi ni loijing loya sing je koi tanaraga pha na bo na ba da khungak ba ma da khoi thamba ngamdre kuki gi misang changa changa ga moi si laire khuna habiyo sabung kho yanga popi Sana sabi santi khongban thana pokpi khun manga je khulama di thadu aga salaga hojik moina tika lauri gwantabi je hanjan bangam drabani hojik kuki singna dominate tawraga lairaga relief camp da thamaga state ki minister amadi MLA angam mathau singna tika go oga lairi mase akhoina haijanna bana teba masi mama oi bi singna sa iba mai je hojik sungai akhoi je Kambi da khang da thangkalaga brang chong han badune ba khoi da laidi ba pose ban to bosi ju ngale di tangkhai na rani ado khoi si ba ki de kapning ba su kapsaro hatning ba su hasaro kuki na bom thadaraga si ba ju si ba aduga authority ki side gi angam mathau sing gi side gi hat ba ju hat pi ro hai ba wa pham se thamjara nasik aro bo na si mi pham pam thue ji kari kari wari ko long ka ni ge wari phai ba bu akhoi mamang da Sigi maningi singsa state post matik sana thamani haibidi campaign post oin thamani adu dugi thajabado agreement iraga pirame kholame haire akhoi athuba matamda magi streamit di pakwa chawba area sida sangba si aduga area sigi konbana si yum sida sanggadabane si adugumbagi saba khotpa adugumbai matam kitang changi kholina akhoi je mamangda subal kya rak tawgre Thajabado adumaina pirame ngasi bhogda chupchak ta laibiri akhoi hoji kari tawgadabano haibasu khangde adum thajaba mayam to othok tabadagi lambi thingbani